मैम अखोई सीसे चेकोन की लंबी परेंग दोने यंबियोने सुमाइन तौनी का थाजदे हैबा इचे लक्ष्मी होइदा लाकपा सैसकपा इचे लक्ष्मी की मयुम दने खोइना होजि लाक्सरी से अदुदा मा ngarang nahan tang 16 da accident thoidana aduda मैम इचे की सुमनाक्ता लागा सुम अवाबा पाउदम की मरक्ता नुंगायो पाउदम अमसु तमगे हाइदुना लाक्सबनिको सिंगमेट्री सिगी टीम अदुगा ngasi ge khoi gi team se khoi iyamba renowned film director मैम अखोगी ओसी मैरा खoi iyamba ओसी मैरा ना लुसिंग बिरगा लाकपनी ngasi gi numit si aduga iche lakshmi se मैम adum khangbiri khoi manipur gi saisakpa khoi now arbin ga khoi isai chatpi chatlu matamda halakpagi lambi da laiba phiba thodo amada iche su masagi makhung adaidi atopa haksangi saruk khara sokpadagi yumda अखोई पोथादुना लेरिंगै चरक्सिदा अवाबगी मथक्ता अवाबा ताबा हाइबदुनी हौजिकसे अवाबा तारिंगै मनुंगसिदा अमुक इसिंग अमुक थुमजलकपगी खुदोंग चादबनिको अमुक थेंगनरिसे अदुना मैम इचे लक्ष्मीगी युमसे अई ngasiना हामने लाक्सरिसे इसिंगजे मैम यंगबियुने तुममे दो अई सेंदनसु तोंगद्रेको खोंगसे तारमे दोगा लेबां खाचे डायरेक्ट ने दुम लाइ लाइ ओ अदो स्वाइगी मैम स्वाइगी मयाई वाइसिदा अदुम चलेको लंबी मयाई वाइसि दुम चले इसेगी कोई इचे लक्ष्मी की युमजे लोकताक मयाइदा ओइ लेरमे खोइन हामु खंगदबा हाइतारे इनक नकना लोकताक मयाइदा लै लेरमे अदो इरिल तोरेंगी इसिंग निको मैम पाथरे इसे नुंगाइबा नते खोइसु इसिंग काइखिबा मतमदा अदुम अवाबा कया मायोक नगी अदुम सिदा थुइबा थौदोक्सिसो खोइ इसामक थेंगनरबनिना कयागी मति वाइ हाइबसे अदुम खोइ इसानासु खंजे अदो मैम इचे लक्ष्मी की युम खोइ योक्सिले चंगकदोइनी आइगामसा रेडी लेरबो ओके काय हाइसिदी सिदा लेंगोइगुम्बा खरा लेको अदुना सुम चंगबा मतमदा लंबी से खतंग चथोक चसिनदा मारा चलगदी अदुम नुंगाइ अदो सनयनगुम्बा तोंगगदी खतंग हाइदी नुंगाइरोको अदो खोइदी सनन तोंगदना लाकपनिना याम नुंगाइ हाइतारे एगामदा संगो चलो लाइव थारी चलो साइड तरो अदो इचे लक्ष्मी की मैम अवाबदसु सरुक यामिनबा अदुगा महाकना हुजिक लैरिबा फिल्म सिदा मणिपुर की सुम तोंगान तोंगान मफम सिंगदा इसै नोंमाइ की थौरम लाखो मतमदसु इचे से हुजिक से चटपा ngamdabagi फिल्म लैबदुदा अखोइनसु अखोइ याम्बा ओसी मैरागा खुसमनरगा याम्बा ओसी मैरागी माइकैदगिसु कोइ व्हील चेयर अमा पिबिरगा इचे की मतम खरगी लेननबा हाइतारे चतोक चसिनदा मतेंग ओइननबा व्हील चेयर अमा पिननबगी दमकता हुजिक से लाक्सबनी अदुगा हाइबा व्हील चेयर से मतम खर खक्तगी ने हाइतारे अदुगा लाइव यंगबीबा मैमना सिंगमैथ्री सिदा हाइबा व्हील चेयर सिगी मपु ओइनिंगबा सिंग हाइतारे को मपु ओइनिंगबा सिंग यावबीरगदी अदुम अखोइ सिंगमैथ्री सिदा क्लेम तौबिरकपा यारे नत्रगदा डायरेक्ट याम्बा ओसी मैरादा हाइबीरगा अखोइ व्हील चेयर से अदुम क्लेम तौबियु मतम खरगिदी अखोइ इचे लक्ष्मीना खुसिनजबा हाइतारे को अदु व्हील चेयर से मतिंग थोक्सिरा तामो से काइ लेबया याम मनिंग लै लेरमे अत लेबियो माइक्रोफोन म थेसगे याम से खोइगी सिंगमैथ्री सि लाइव त याम तोइना उदबा मसक अमने अदुगा अखोइगा सुदुम पुल्लगदी लैबा अदुगा मनुंग पुल्लगा मपानदा उथोक्तबा हाइतारे ngasiदी याम तांजा चाना अखोइ याम ओसी मैरागा अखोइ सिंगमैथ्री सि ngasi लाइव असि थाबगी तांजा फंगजबदगी ngasi लाइव असि थाजरकपनि हारिबा व्हील चेयर से कदाइदगी नो मतौ करमना याम ओसी मैरागी कस्टडी लैरमिबनो हाइबदो याम हातम फंबियु ना नुआइदो माल आ हातम फंबियु आई यामना पीरिबा पोसिमा इसाना पामना फमना नुआइना दुम फंबा याइ टेकपदबा पोट नते हाइबदो अदमना नुआइने कोइगे सिंगमै 360 से आईदी सिंगमै 360 येंगा पोथाजबा सिंगमै 360 येंगा आईगी फिल्म दसु असुम्बा सेंगमा खरदे हाप ngamba याइ गाइना आईगी थोंगना लोखुमसे सिंगमै 360 दे ओय दुगा am toina थेंगनदी आइ सिमदि याम चुमे थेंगनदे अदु आइना फमजरी बसिगी मतंग लाक्सगे मत मांगन जदबिदा मसे आईगी लीगल एडवाइजर अम लै कोई काका सिगे सुमाइ थंबा यादुनिको यादुनी आइदी लोइबा फिट एंड फाइन नि केम प्रॉब्लम नैति काका जलजित एडवोकेट नि काजल जिना आई फिल्म दा ममा करम फिल्म होइदना हंदकी खोइदवा अदुग ममांगी फिल्म ngamnaba lanpham da suhin chair am season nei aigi film ani se thangna thangna hin chair ani hum adagi aigi aseng mi ran da suhin chair season na ba aigi film se kari gino hin chair se important sum motion la kwaita adada kakazal jet evoke na I want yam hanna kaimda film kaiji mathangi nangi film da season na wai da na pirak pane adada aigi khoidawa da khara season nazare khoidawa shooting loire chigi ina isanu pi se maji senu ko we akoi introduction actor oina intro to gadori ne khoise adada senuna pham halle
ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕꯗꯪ ꯁꯨꯇꯤꯡ ꯇꯧꯈꯤꯕꯅꯦ ꯍꯣꯏ ꯌꯥꯝ ꯀꯨꯏꯅ ꯂꯧꯈꯤꯗꯦꯕ ꯌꯥꯝꯅ ꯀꯨꯏꯅ ꯂꯧꯈꯤꯗꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯍꯜꯂꯤ ꯀꯩꯝ ꯕꯣꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯗ ꯑꯩꯅ ꯁꯤꯡꯖꯃꯩ 360ꯗ ꯀꯠꯊꯣꯛꯑꯗꯤ ꯑꯆꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯅ ꯃꯁꯤ ꯏꯆꯦ ꯂꯛꯁꯃꯤꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯍꯟꯗꯒꯤ ꯍꯧꯔꯒ ꯏꯃꯥꯗꯒꯤ ꯍꯧꯔꯒ ꯑꯗꯨ ꯏꯆꯦ ꯂꯛꯁꯃꯤ ꯅꯥꯔ ꯂꯩꯌꯦꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗ ꯅꯥꯕꯃꯛꯇꯤ ꯅꯠꯇꯤꯌꯦ ꯁꯣꯛꯑꯒ ꯂꯩꯕ ꯁꯣꯛꯑꯒ ꯂꯩꯌꯦ ꯆꯥꯕ ꯊꯛꯄꯩ ꯃꯔꯤ ꯀꯩꯝ ꯇꯧꯗꯦꯀꯣ ꯏꯆꯦ ꯑꯗꯨꯅꯦ ꯅꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯁꯣꯛꯄ ꯑꯗꯒꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯤꯡꯖꯃꯩ 360 ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯑꯃꯁꯨ ꯂꯩ ꯑꯩ ꯁꯨꯝꯕꯁꯦ ꯀꯅꯥꯗꯅꯣꯝꯇ ꯄ꯭ꯔꯖꯦꯟ ꯇꯧꯖꯅꯤꯡꯉꯤꯗꯥꯅ ꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯄꯨꯝꯅꯃꯛꯇꯤ ꯁꯤꯡꯖꯃꯩ 360ꯅ ꯁꯨꯃꯥꯏꯅ ꯏꯆꯦꯁꯨ ꯁꯨꯃꯥꯏꯅ ꯁꯣꯛꯑꯒ ꯂꯩꯕꯅꯦꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯇꯥꯟ ꯆꯥꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯈꯣꯏꯗꯧꯋꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯕꯤꯡ ꯇꯧꯖꯔꯨꯕꯅꯤ ꯑꯩꯒꯤ ꯃꯃꯥ ꯁꯣꯔꯣꯖꯤꯅꯤ ꯗꯕꯤꯡ ꯇꯧꯔꯒ ꯂꯥꯛꯆꯕꯅꯤ ꯐꯤꯂꯝ ꯃꯃꯥꯁꯨ ꯑꯝꯇ ꯃꯃꯥꯁꯨ ꯗꯕꯤꯡ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯁꯅꯥꯍꯟ ꯍꯧꯖꯤꯛ ꯀꯪꯂꯩ ꯌꯦꯜꯍꯧ ꯆꯩꯉꯥꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯅꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯗꯕꯤꯡ ꯇꯧꯐꯝꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯏꯆꯦ ꯃꯅꯥꯛꯇ ꯑꯝꯇ ꯉꯥꯛꯇꯪ ꯆꯠꯃꯤꯟꯅꯔꯨꯕ ꯌꯥꯕ꯭ꯔꯥꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯖꯕꯅꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯔꯛꯁꯤꯗꯅꯤꯅꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯅꯪꯅꯤ ꯀꯥꯏꯅ ꯈꯟꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯌꯥꯝꯕꯁꯨ ꯑꯩꯈꯣꯏ ꯁꯦꯟꯗꯟ ꯇꯣꯡꯗꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯨ ꯁꯦꯟꯗꯟ ꯂꯧꯊꯣꯛꯆꯔꯒꯅꯤ ꯏꯁꯤꯡꯃꯛꯇ ꯀꯨꯝꯃꯛꯏꯅꯤꯀꯣ ꯏꯆꯦꯒꯤꯗꯃꯛꯇ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯂꯩ ꯂꯩꯔꯦ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯁꯤꯒꯤꯁꯦ ꯑꯩ ꯁꯤꯡꯖꯃꯩ 360ꯗ ꯂꯣꯏꯅ ꯀꯠꯆꯔꯕꯅꯤ ꯑꯗꯨꯒ ꯏꯆꯦꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯏꯆꯦꯁꯤ ꯀꯩꯅꯣꯁꯦ ꯀꯨꯏꯅ ꯅꯥꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯁꯨꯝ ꯐꯝꯃꯒ ꯅꯥ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦꯕꯁꯦ ꯌꯥꯝ ꯊꯨꯅ ꯐꯒꯠꯄꯤꯔꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯏꯆꯦꯅ ꯈꯨꯗꯣꯟ ꯇꯝꯕꯤꯈꯣ ꯁꯤꯡꯖꯃꯩ 660ꯗ ꯈꯨꯗꯣꯟ ꯇꯧꯕꯤꯈꯣ ꯑꯩꯒꯤꯗꯤ ꯃꯄꯨ ꯍꯥꯏꯕꯗꯣ ꯁꯤꯡꯖꯃꯩ 660ꯗ ꯁꯤꯟꯅꯖꯔꯦ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯏꯆꯦ ꯂꯛꯁꯃꯤꯗ ꯃꯇꯝ ꯈꯔꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯐꯝꯁꯤ ꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯊꯨꯡꯐꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯆꯦꯗ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯋꯤꯜ ꯆꯤꯌꯔꯁꯤꯗꯤ ꯋꯤꯜ ꯆꯤꯌꯔ ꯍꯥꯏꯁꯤ ꯏꯆꯦ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯕ ꯌꯥꯝ ꯂꯨꯕ ꯍꯥꯏꯗꯤ ꯒꯤꯐ ꯑꯃꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯋꯤꯜ ꯆꯤꯌꯔ ꯄꯤꯕ ꯍꯥꯏꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯥꯝ ꯍꯔꯥꯎꯏ ꯑꯗ ꯏꯆꯦꯗ ꯀꯩꯁꯨ ꯋꯤꯜ ꯆꯤꯌꯔ ꯄꯤꯕ ꯍꯥꯏꯁꯦ ꯑꯃꯔꯣꯝꯗ ꯍꯔꯥꯎꯔꯒꯅꯤ ꯑꯗꯣ ꯑꯃꯔꯣꯝꯗꯗꯤ ꯀꯩꯅꯣ ꯑꯩ ꯇꯧꯗꯣꯏꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯣꯕ ꯍꯥꯏꯕ ꯑꯃ ꯁꯣꯏꯗꯅ ꯈꯜꯂꯒꯅꯤ ꯑꯗꯨꯅꯁꯨ ꯏꯆꯦꯗ ꯑꯌꯥꯕ ꯂꯧꯖꯩꯗꯣ ꯏꯆꯦ ꯀꯔꯤꯒꯨꯝꯕ ꯏꯁꯩꯒꯤ ꯃꯐꯝꯗꯒ ꯀꯔꯤꯒꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯆꯦ ꯈꯣꯡꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦꯀꯣ ꯏꯆꯦ ꯈꯣꯡꯁꯦ ꯂꯨꯝ ꯂꯨꯝ ꯂꯥꯎꯒ ꯂꯩ ꯊꯥꯡ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯤꯜ ꯆꯤꯌꯔꯁꯤꯗ ꯐꯝꯃꯒ ꯒ꯭ꯔꯣꯡ 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 ꯏꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯒꯗꯤ ꯋꯤꯜ ꯆꯤꯌꯔ ꯑꯃꯒꯤ ꯃꯊꯧꯗꯣ ꯇꯥꯕꯅꯤꯅ ꯋꯤꯜ ꯆꯤꯌꯔꯁꯤꯅ ꯀꯔꯤꯒꯨꯝꯕ ꯏꯆꯦꯅ ꯀꯔꯤꯒꯨꯝꯕ ꯐꯝꯃꯒ ꯏꯜꯂꯒ ꯆꯠꯄ ꯌꯥꯕꯒꯤ ꯃꯑꯣꯡ ꯂꯩꯇꯥꯔꯗꯤ ꯋꯤꯜ ꯆꯤꯌꯔ ꯑꯃ ꯄꯤꯖꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯦꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦꯒꯤ ꯉꯛꯁꯝ ꯑꯗꯥꯏꯗ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯏꯆꯦ ꯏꯆꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯥꯛꯆꯒꯗꯣꯏꯁꯦ ꯋꯥꯍꯪꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯁꯤꯃꯦꯇ꯭ꯔꯤꯁꯤꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪꯗꯨꯗꯤ ꯏꯆꯦꯗ ꯄꯩꯒꯩ ꯂꯩ ꯍꯥꯏꯇꯥꯔꯦ ꯏꯆꯦꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯏꯆꯦ ꯅꯅꯥꯎꯄꯥ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯗ ꯇꯁꯦꯡꯅ ꯑꯩꯒ ꯏꯆꯦꯒ ꯍꯦꯛ ꯇꯤꯟꯅꯔꯛꯄ ꯂꯣꯏꯅꯔꯛꯄꯗꯒꯤ ꯏꯆꯦꯒꯤ ꯆꯤꯟꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯝꯇ ꯇꯥꯗꯦ ꯇꯁꯦꯡꯅ ꯑꯩꯅ ꯁꯨꯝ ꯐꯤꯜ ꯇꯧꯖꯕꯗꯨꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯑꯒ ꯏꯃꯥ ꯁꯣꯔꯣꯖꯤꯅꯤ ꯍꯣꯏ ꯑꯗꯩꯗꯤ ꯏꯆꯜ ꯍꯣꯏ ꯇꯥꯃꯣ ꯍꯣꯏ ꯏꯅꯦ ꯍꯣꯏ ꯑꯗꯩꯗꯤ ꯇꯥꯃꯣ ꯑꯣꯁꯤ ꯃꯩꯔꯥ ꯍꯣꯏ ꯑꯣꯖꯥ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯃꯤꯀꯨꯞꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯒꯗ꯭ꯔꯥꯅ ꯁꯨꯝ ꯊꯃꯣꯏꯗ ꯐꯤꯜ ꯇꯧꯖꯕ ꯕꯠ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯈꯔ ꯈꯪꯖꯔꯨꯕꯗ ꯏꯆꯦ ꯑꯗꯨꯝ ꯃꯇꯥꯡꯁꯤ ꯑꯗꯨꯝ ꯄꯟꯖꯔꯒꯦ ꯃꯌꯥꯝꯅꯁꯨ ꯈꯪꯅꯅꯕꯀꯣ ꯏꯕꯥꯏꯁꯨ ꯅꯧꯅ ꯀꯥꯏꯅꯈꯤꯕ ꯑꯗꯨꯒ ꯏꯆꯦꯁꯨ ꯀꯃꯥꯏꯅ ꯑꯩꯁꯤꯕꯨ ꯍꯤꯡꯒꯗꯒꯦ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯁꯤꯗ ꯏꯁꯩ ꯈꯔ ꯇꯦꯛ ꯆꯠꯆꯔꯒ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯐꯪꯖꯔꯒ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯁꯦꯟꯐꯝ ꯈꯔꯗꯨꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤꯉꯩ ꯆꯔꯛꯁꯤꯗ ꯈꯪꯍꯧꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯆꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯤꯕꯝ ꯂꯩꯕ ꯍꯥꯏꯁꯦ ꯏꯆꯦ ꯅꯧꯄꯥ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯨ ꯑꯗꯨꯝ ꯀꯥꯏ ꯑꯗꯣ ꯏꯆꯦ ꯑꯋꯥꯕ ꯄꯥꯎꯗꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯃꯥꯏꯅ ꯇꯝꯕ ꯌꯥꯏ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯇꯦꯟꯇꯛꯅ ꯑꯝꯇꯪ ꯊꯝꯕꯤꯌꯣ ꯏꯆꯦ ꯏꯆꯥꯅꯨꯄꯥ ꯑꯔꯕꯤꯟꯒ ꯑꯩꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯇꯔꯄꯣꯟꯒꯤ ꯎꯁꯣꯞ ꯑꯃ ꯀꯠꯄꯗꯨꯗ ꯏꯁꯩ ꯁꯛꯄ ꯃꯣꯏ ꯏꯁꯩ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯀꯗꯥꯡꯕꯟ ꯄꯥꯔꯠ 1ꯗ ꯑꯗꯩꯗ ꯏꯁꯩꯗꯣ ꯁꯛꯎꯔꯒ ꯆꯥꯛꯁꯨ ꯆꯥꯔꯒ ꯏꯕꯥꯅꯤꯁꯤ ꯑꯗꯨꯝ ꯍꯜꯂꯛꯄ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯇꯥꯔ ꯁꯨꯝ ꯂꯥꯛꯄꯅꯤ ꯃꯥꯏ ꯆꯥꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯄꯥꯗꯣ ꯌꯧꯕꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯑꯃ ꯎꯏꯌꯦꯕ ꯑꯩꯅ ꯁꯨꯃꯥꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛ ꯃꯥꯜꯂꯦꯅ ꯁꯨꯃꯥꯏ ꯌꯦꯡꯕꯅꯦꯕ ꯑꯗꯣ ꯃꯥꯁꯨ ꯌꯦꯡꯕ꯭ꯔꯥ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨ ꯍꯦꯛ ꯁꯨꯃꯥꯏ ꯌꯦꯡꯊꯣꯛꯄꯁꯤꯗꯅꯦ ꯗꯣꯡ ꯍꯥꯏꯕ ꯌꯦꯡꯀꯥꯟꯗ ꯒꯥꯔꯤꯁꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯝꯕꯅꯦ ꯇꯔꯪ ꯃꯂꯪ ꯆꯠꯈ꯭ꯔꯦ ꯑꯩꯁꯦ ꯃꯩꯈꯨꯁꯨ ꯃꯅꯨꯡꯁꯤ ꯃꯩꯈꯨꯁꯨ ꯂꯣꯏ ꯀꯥꯔꯦ ꯑꯗꯩ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯝꯃꯦꯕ ꯏꯁꯥꯁꯦ ꯑꯩꯁꯦ ꯒꯥꯔꯤ ꯃꯅꯨꯡꯁꯦ ꯂꯩꯕꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯤꯔꯥ ꯄꯨꯂꯤꯁꯅ ꯍꯥꯡꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯑꯗꯨꯝ ꯂꯧꯊꯣꯛꯄꯤꯔꯦꯕ ꯑꯥꯔꯃꯤꯒꯨꯝꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯁꯦ ꯊꯣꯛꯑꯣꯅ ꯃꯣꯏꯅ ꯆꯤꯡꯊꯣꯛꯑꯒ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯝ ꯐꯝꯊꯔꯦꯕ ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑ ꯃꯇꯨꯡꯗ ꯏꯆꯦ ꯑꯣꯟꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯋꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯇꯔꯪ ꯆꯠꯈ꯭ꯔꯦꯕ ꯑꯩꯗꯤ ꯀꯗꯧꯔꯤꯅꯣ ꯑꯩ ꯀꯣꯛꯁꯤꯗ ꯂꯤꯛꯂꯤ ꯃꯆꯦꯅ ꯂꯤꯛꯂꯤ ꯒ꯭ꯂꯥꯁꯇ ꯊꯣꯝꯃꯒ ꯑꯩ ꯀꯣꯛꯁꯤ ꯀꯥꯏ ꯍꯥꯏꯕ ꯁꯤꯗ ꯌꯥꯝ ꯊꯥꯡꯅ ꯌꯥꯝ ꯃꯅꯨꯡꯗ ꯌꯥꯝ ꯆꯥꯎ ꯄꯣꯝꯕꯅꯦ ꯁꯤꯗ ꯌꯥꯝ ꯆꯥꯎ ꯄꯣꯝꯕ ꯑꯃ ꯃꯁꯥꯒꯤꯅꯦ ꯁꯤ ꯃꯅꯨꯡꯗ ꯌꯥꯝ ꯆꯥꯎ ꯁꯤꯗ
시다 뽀면 또 시드레이스. 시시시시시 뽀미 한 달들이 이제 한 달하고 그러니까 이제 아니 이제 그는 또 브라 펌방은 브라 나타라가 펌다 펌시라 아또 아빠 딱 컷미나시네 좀 하이디 이제서 힙바가 좀 와이 사리 이제서 꼭 나오니 거기도 하이디 maning khang atha sira adum sumai su ngang asira is imana ko le nung sire yan tuna kan dong ma le che angang masa on gre che singa sidi imagi masa no pi on gre iche makata bi wari le bi 되다 아이도 레바 마카다 팜다라가 꼭시 빠이래 버지 꼭시 빠이는 래 버지 아이지 다른 말랑 좀 잡어도 아이지 시르라가 칼레바 나만 나이시다 어도가데 아이시 콩시 강데바 깸다 아이지 레바 마카다 팜다라가 농수 수레 레바도 팜다라 레간다 라와이시도 미시 ngạc ngay b도 사이제 미시 ngạc ngay ba mijen makuk to aina swaina ai mijen thomi ju khang de di swaina ta go loi hai sum hai do kana chot chot law su yo I thok ja ni khadi kana no re sile phamdara ga hau ga lo moi gi kari khadi jaga ma pham ma lai ni moi pham hai ta re waiting set ni ga set lam lai ado da moi su pu sa moi na thang go ngam dre ji ꯆꯠꯂꯣ ꯍꯥꯏꯕꯁꯦ ꯑꯩ ꯆꯠꯀꯦ ꯇꯧꯕꯗ ꯖꯥꯔ ꯄꯣꯡꯈꯠꯂꯛꯄ ꯈꯣꯡꯗꯣ ꯈꯣꯡꯁꯥ ꯃꯊꯛꯁꯦ ꯍꯦꯛꯇ ꯄꯣꯝꯃꯒ ꯁꯤꯡꯂꯤꯗꯣ ꯀꯥꯈꯠꯂꯒ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧ ꯂꯩꯔꯝ ꯈꯣꯡ ꯑꯅꯤ ꯁꯤ ꯑꯅꯤ ꯇꯦꯛꯄꯃꯛꯇꯤ ꯅꯠꯇꯖꯥꯠꯅꯤ ꯁꯤ ꯑꯅꯤꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯤꯗ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯈꯨꯠꯁꯨ ꯁꯣꯛꯄꯗ ꯌꯥꯎꯕ꯭ꯔꯣ ꯈꯨꯠꯁꯤꯁꯨ ꯍꯥꯏꯒꯠꯄ ꯁꯤ ꯅꯥꯏ ꯁꯩꯗꯟꯁꯦ ꯂꯦꯡꯖꯨꯝꯗ ꯁꯟꯅꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯑꯣꯟ ꯁꯣꯝꯗ ꯑꯃꯨꯛ ꯌꯩ ꯁꯣꯝꯗ ꯄꯇꯧꯗ ꯇꯧꯔꯖꯥꯠꯅꯦꯕ ꯑꯩꯁꯦ ꯅꯪꯒꯟ ꯁꯤꯒꯤ ꯐꯝꯐꯝ ꯊꯨꯟ ꯃꯄꯥꯁꯦ ꯁꯤꯁꯨ ꯁꯨꯛ ꯆꯥꯎꯅ ꯁꯪꯉꯒ ꯂꯩꯌꯦꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯕꯖꯥꯠꯅꯦ ꯑꯩꯁꯦ ꯄꯥꯛꯂꯩꯗ ꯗꯣꯝ ꯂꯧꯊꯣꯝꯃꯒ ꯁꯨꯃꯥꯏꯅ ꯆꯦꯔ ꯇꯧꯕꯗꯣ ꯒꯥꯔꯤꯁꯦ ꯄꯩꯌꯦꯕ ꯁꯤ ꯉꯛꯁꯝ ꯃꯔꯤꯗꯩ ꯀꯩꯗꯩ ꯑꯝꯇ ꯌꯥꯗꯕꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯧꯇꯥꯒꯨꯝꯕ ꯑꯃꯅ ꯈꯤꯇꯪ ꯊꯦꯡꯖꯤꯜꯂꯒꯗꯤ ꯂꯣꯏ ꯁꯣꯛꯏꯗꯅ ꯍꯛꯆꯥꯡꯗꯣ ꯑꯗꯣ ꯑꯩ ꯑꯃꯔꯣꯝ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯃꯐꯝꯗ ꯂꯥꯏꯐꯝꯅꯦꯕ ꯁꯤ ꯑꯩ ꯀꯣꯛꯁꯤ ꯀꯟꯖꯥꯠꯅꯤ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯑꯗꯨꯛ ꯆꯥꯎꯕ ꯒꯥꯔꯤꯗꯨꯒꯤ ꯃꯤꯡꯖꯦꯟꯗꯨꯗ ꯊꯣꯝꯃꯒ ꯀꯣꯛꯀꯤ ꯁꯝꯁꯦ ꯀꯦꯜꯍꯧꯔꯒ ꯃꯈꯨꯟ ꯇꯥꯔ ꯂꯩꯕꯗꯣ ꯀꯣꯛꯀꯤ ꯃꯃꯤ ꯇꯥꯔ ꯂꯩꯌꯦꯕ ꯑꯩꯁꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯅꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯑꯔꯕꯤꯟꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯨ ꯒꯥꯔꯤꯗꯣ ꯈꯔꯕꯨꯗꯤ ꯐꯤꯕꯝ ꯍꯦꯟꯅꯕꯨꯗꯤ ꯁꯣꯛꯏꯀꯣ ꯏꯆꯦ 이반이세 ꯆꯥꯛꯀ ꯆꯥꯔꯒ ꯑꯗꯨꯝ ꯂꯥꯛꯄꯗꯣ ꯃꯥꯁꯨ ꯇꯨꯝꯅꯤꯡ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯃꯨꯜꯂꯕꯅꯤꯅ ꯅꯣꯡꯗꯨ ꯆꯨꯔꯕꯅꯤꯅ ꯆꯥꯛꯀ ꯇꯞꯇꯥꯏ ꯆꯥꯁꯜꯂ 이반이 ꯂꯥꯛꯄꯅꯦ ꯍꯔꯥꯎ ꯍꯔꯥꯎ ꯏꯁꯩ ꯇꯥ ꯂꯥꯛꯃꯤꯟꯅꯖꯩꯅꯤ ꯃꯥꯏ ꯆꯥꯛ ꯑꯗꯨ ꯃꯥꯁꯨ ꯗꯣꯁꯥꯅꯤ ꯑꯩꯁꯨ ꯗꯣꯁꯥꯅꯤ ꯑꯔꯕꯤꯟꯁꯨ ꯏꯆꯦ ꯀꯩꯅꯣꯅꯦ ꯑꯩ ꯃꯥꯏ ꯃꯅꯥꯛꯇ ꯗꯥꯏꯔꯦꯛꯃꯛꯇꯤ ꯑꯩꯈꯣꯏ ꯌꯧꯁꯟꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯗ ꯑꯩꯅ ꯏꯌꯥꯝꯕ ꯃꯇꯝ ꯆꯥꯅ ꯌꯧꯁꯟꯃꯤꯟꯅꯔꯨꯁꯦꯅ ꯍꯥꯏꯔꯒ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯋꯥ ꯅꯨꯡꯉꯥꯏ ꯍꯪꯕ ꯃꯇꯝꯗ ꯃꯥꯁꯨ ꯗꯣꯛꯇꯔꯅ ꯊꯥ ꯑꯃ ꯄꯣꯊꯥꯎꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯃꯉꯣꯟꯗꯁꯨ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯆꯤꯜꯂꯤꯕ ꯈꯨꯠꯆꯤꯟꯗꯨꯗ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯑꯗꯨꯝ ꯑꯦꯕ꯭ꯔꯤꯗꯦ ꯂꯩꯕꯅꯤꯗꯅ ꯊꯥ ꯑꯃ ꯄꯣꯊꯥꯕ ꯍꯥꯏꯁꯦ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯥꯁꯨ ꯈꯟꯕꯗ ꯋꯥꯕ ꯑꯃ ꯑꯣꯏꯖꯔꯕꯅꯤ ꯑꯗꯨꯒ ꯏꯆꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯕꯨ ꯏꯆꯦꯁꯨ ꯍꯧꯖꯤꯛ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏꯒꯤ ꯈꯨꯗꯛꯇꯨꯗ ꯊꯦꯡꯅꯔꯤꯕ ꯇ꯭ꯔꯣꯃꯥ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯕ ꯄꯣꯠꯇꯣ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯐꯥꯎ ꯂꯩꯔꯝꯒꯅꯤ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯕ ꯑꯀꯤꯕ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯐꯥꯎꯔꯒ ꯁꯨꯝ ꯂꯩꯔꯝꯗꯣꯏꯅꯤꯀꯣ ꯗꯪ ꯃꯤꯍꯨꯟꯁꯦ ꯆꯣꯡꯉꯦ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯁꯤꯔꯨꯕꯗ ꯍꯜꯂꯦꯀꯣ ꯈꯜꯂꯦ ꯑꯗꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯑꯗꯨꯝ ꯇꯧꯖꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯆꯔꯤꯅꯀꯣ ꯆꯠꯅꯤꯡꯉꯦꯕ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯆꯠꯆꯅꯤꯡꯉꯦꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯅꯤꯡꯉꯦꯕ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯈꯨꯗꯣꯜꯑꯅ ꯍꯟꯗꯛꯀꯤ ꯂꯥꯏꯕꯛ ꯐꯕꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯈꯨꯗꯣꯜꯗꯣ ꯑꯗꯨꯗ ꯁꯤꯒꯗꯕ ꯁꯅꯥꯗꯣ ꯑꯝꯇ ꯌꯦꯡꯍꯟꯒꯦꯁꯦ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯀꯩꯅꯣ ꯃꯌꯥꯝꯗ ꯄꯤꯗꯣꯏꯅꯤꯀꯣ ꯂꯥꯏꯕꯛ ꯐꯕꯤ ꯑꯃ ꯈꯜꯂ ꯄꯤꯗꯣꯏꯅꯤꯀꯣ ꯏꯆꯦꯗ ꯁꯨꯝ ꯍꯥꯏꯗꯤ ꯀꯞꯄꯤꯕ ꯃꯤꯀꯨꯞꯁꯤꯗ ꯅꯣꯛꯍꯟꯕꯩ ꯃꯤꯀꯨꯞ ꯑꯃ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯆꯦ ꯍꯣꯏꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯒ ꯂꯩꯕ ꯑꯥꯔꯇꯤꯁ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯤꯛꯁꯤ ꯑꯩꯈꯣꯏ ꯁꯤꯕꯒꯤ ꯇꯥꯟꯖꯥꯗꯣ ꯄꯤꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯐꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯦꯀꯣ ꯎꯠꯇꯣꯏꯁꯦ ꯑꯐꯥꯎꯕ ꯃꯤꯗ ꯑꯗꯨꯒꯤ ꯌꯥꯝꯅ ꯁꯤꯒꯤ ꯂꯤꯛꯁꯦ ꯌꯦꯡꯕꯤꯌꯨꯁꯦ ꯁꯤꯕꯤꯌꯣ ꯀꯥꯈꯠꯂꯣ ꯁꯟ ꯃꯉꯥꯒ ꯏꯆꯦ ꯁꯟ ꯃꯉꯥꯒꯅꯦ ꯌꯦꯡꯉꯣ ꯁꯟ ꯃꯉꯥꯒ ꯆꯅꯤꯡ ꯇꯔꯨꯛꯅꯦꯕꯀꯣ ꯁꯟ ꯃꯉꯥꯒ ꯆꯅꯤꯡ ꯇꯔꯨꯛꯅꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯒ 76,800 ꯚꯦꯂꯨꯅꯦ ꯂꯥꯛ ꯑꯅꯤ ꯌꯧꯗꯣꯔꯦ ꯁꯅꯥꯁꯦ ꯁꯤꯁꯦ ꯏꯆꯦꯅ ꯁꯤꯒꯗꯧꯔꯤꯕ ꯁꯅꯥꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯑꯃꯗ ꯏꯆꯦꯃꯛꯅ ꯐꯥꯎꯔꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦ 이제 타전도이네. 이제는 파워스도 많이 또보다부 이제 아쿠이도 타전할 거밍 징제 이제기다 못하니 너 과연 타전자라니 이제는 그리고 라이브 팝이 오이라봐 아들 다 이제는 비토라니 고 아들가 아또빠 미는 파워를 가서 이제 코이 매am 장드나 몽원다 라이브 팝이 하이버시다 부망이 오이더니나 또 이제도 아쿠이나 시버기 단자 삐리세 거리기노다 매am 운동 시비바 매am나 강비비바 아티스트 액터 오이버니나
이제다수 시기 악당 거기서 시비기 구동자바시마 비자버니까 아도 이제는 시름 벌릭도 아주 시리가나 오이 그놈을 시리는 시름 벌릭도 오이 아이는 파워를 보니까 시기 왜요 오이 농아주 오이네 호이 이제는 파워를 이제는 뭐 보고 요는 오이도네 아도 이제기수 닝올 넘버나 돌아가니 뭐 거기나 싹 타겟 받았답니다. 닝월 넘버만 딱 돌아가니 아도기 넘버는 파워라바 아도 따디 이제 아도 마이 빡고 오이네 라이버가 오이자라니 호이 이제도 머니푸르 레이비리바 닝월싱 하이타레 마이타이 खत्तगी नतेको मणिपुरदा निंगोल चाकौबसे अतोप पुरुप जाति सिंग सुदम पांगथोक मिनैको तामो अदो पांगथोक लिबा खै पुरुप जाति सिंग मरुइना निंगोल चाकौबा हियांगगी निनी पानबा नुमिता पांगथोक मिनरिबा अदुंबा इचिल लाउ सिंग हाइतारे लोइना मक यावबया मैतै खत्तगी नतेबा लोना यावबिरो लोइना यावबियु नता मपानदा लेबसिंगसु मपानदा लेबसिंगसु मणिपुरदा लोइबा याय तौबदबु मोइना हाय करिबो विनर ओइराबा अदुइ तारदी मोइ मसाना टिके कक्चरगा मसाना मफमसे लाक्सरगा कोगी लिक्से लौबा लाक्तारे अदु मोइना पुथोक्सदुनिको सारा मोइगी जर्नीगी फ्लाइटकी पैसा मे अदुति अखोइनादि पुथोरoi मरि मताय मयमदा लैगेरा कइनो अदुदि खंगरे तौबदबु इचे वाये वाये ओके हिप हिप दम हिप केसो थाबि अदु ला हिप थादिगे दलो कनो लोकोसे नोइगदा हाइबेता रोसोपिया नना हाइपिंगाव इमाना ngakpado ngamamaro yedugine इचेदो तांग 33 दने अक्टोबर की तांग 33 लोटरी ओतोइनिको तांग 33 दा प्राइस पीदोइने इचेदो तांग 30 से सिदा इचे इसे सप यावदोइने इचे करियुमे अगोपंगमद्रेदना होजिकी व्हील चेयर सिदा पुदोइने 19 अक्टोबर तांग 33 इसे कंपलसरी निको अदुदि कंपलसरी लाकपिदबा यादबनी चटपंगमद्रगासु व्हील चेयर मा पिजरमिसे नुमितुगी थौरमदो यावबिरनबगी बातोन ए गोरong खपे थांग है इन द थांग है इचे सरुक यादबा यादबा अदु इचे मणिपुरगी अतोप अतोप मफमसिंगदा इचेबु नुंसीबिदना इचेगी इसै ताजनिंगदना इचेगी कै हाइनि पुनसिगी वारी खंबीबा इचे नाव मयामना ngasagi not only ichegi isai dubudi mayamna dum khangbiba nungsibiba ngaktani duisu ichegi punsibu nungsibiba mayamna isai mafamna kobiba haisi ichebu mateng pangbiba ni natrane ado makhoi gumbana lakpi matamda kamai lakpino hai matamda aigi wheelchair ama leye haraga lambi ama di laire na ise adugi option ganida लौथोकपा याद्रे कमाई तौले ichegi oitare da 이게 왜 따래다. लौथोकपा याद्रे ने 360기 구동자를 넣으러가 이마주 고대와도 꾸미네고 이게면서 꾸미 이마주 아모네 기똥 그러더니 이 흰지 지알세 또 그러더니 에다 마나 마산 피마나 이게 난까지 하이닝이 딱가 하이르 되는 와이니 이게 하이닝이 하요 좀 카라 낙살라이 지금 낙살라 하요 좀 따니 아니 하이닝데 니네 ям 투나 나와 파로 시 그땅 하게 나봐 파도 너무 아이때고 아주 따리버 빠우도 아도 니네 지 강디 강와 도 юм디 강디바 zet도 것도 ai bao khang di lo tang me lai lai me to ka 뭐 아무 상나 라에 신도 아도 니네 나와 파로 투나 na ba mak te ko so ise tu na phagat pa ngamo hai ga ta ba 샤 락스미디 록당 매야데 사세비 탐반 짬니빠네 민천 파우나비 mane ngasibaugda napan kazadrabi Mane. yam ton na hingzabi chane nushibane chadi angang tinare ya han tinare ya aduni chana ngasi sida leiramise jaida sa hokre hokjang hasanu ala thamban salini ko ising iyai ta sat thamban ni ko je oi se aduni 이마도 수그럽다 하비요네 이마 지라니 강한 모이바 ima se aisu anga e ha ba imana matau kramna khoi gi yambo osina kamaina matau kramna pu biramino ha ba se ngak pa hai tare ima matau kramna no tamo osina puru lai sibo ko imase ai sawasigi ngasagi kari ba mamindo khoidawa filmse sida imagi su role ama yawi oi 시기 더빙 더 벌라퍼니 이마지 이마 이마 수칸 강디 낭나이 하버세 이 다시나 강디 이마지 토야부가 아니나 hoi hoi ado ima su social media pai na khotna active oi bosna chade do 나서디 아이디 노키아 마짱도 따지 수가 신고가 있는데 no kya ma sa ka 아두나 이자는네 이마 스마이토드네 이제 락스미도 스마이토이 하 그리 해봐 하이드나 이마 더빙 로샬라메 아두가 이사이 마빙이라 라우 이사이 마낙다 사시 하이드나 이마지 라 이미 비마 이마세 히 동의 이미 이사이 마낙시 hine a 자 슈라이 면데 히 하더니 시야와 자지 힙바가 레라미 누가이데 이마라에 이마이 베만낭 나바 파로 하이드나 마마는 사이드기 자지 나리니 사이드 사호기바니 가이소 떠로이 마마라 아시디 마마라 아디 자 그림 떠로 파도이네 하이드나 마마는 마사지 꼴리미 시바기 자지 파로 자 파로 하바도 오이로 아두가 락비리바 신자메이 360기 자진
ꯄꯨꯝꯅꯃꯛꯁꯨ ꯍꯦꯟꯅ ꯃꯥꯂꯦꯝꯁꯤꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯊꯕꯛ ꯊꯧꯒꯥꯏ ꯄꯨꯝꯅꯃꯛꯇ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯅꯥꯗꯕ ꯌꯦꯛꯇꯕ ꯇꯧꯗ ꯗꯥꯎ ꯌꯥꯕ ꯄꯖꯦꯡ ꯐꯤꯔꯥꯟ ꯊꯦꯠꯄ ꯄꯨꯝꯅꯃꯛ ꯁꯤꯂꯝ ꯁꯤꯡꯊꯥ ꯄꯥꯡꯕ ꯉꯝꯕ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯏꯔꯝꯗꯝꯒꯤ ꯑꯁꯦꯡꯕ ꯃꯄꯥꯔꯤ ꯃꯃꯣꯝ ꯄꯨꯝꯅꯃꯛ ꯏꯆꯥꯁꯤꯡ ꯄꯨꯝꯅꯃꯛ ꯑꯣꯏꯌꯣ ꯍꯥꯏꯗꯅ ꯏꯃꯥꯅ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯏꯃꯥꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤꯕꯅꯦ ꯑꯣꯏꯖꯒꯦ ꯏꯃꯥ ꯐꯖꯔꯗꯤ 이제 도 그러네. 이제기 콩세. 독터나 그이 하리게 하디 하이부디 하이절레과. 아도 누미 타무 같은 뭐 하이브라 그만 하이게. 누미 땅꾼도 좀 더 항해 행시 하래. 땅꾼디 한다 기세. 아이 한sit 기 땅꾼세. 시동 아도다 항아가 파갈람 보이 따리 좀 이제 좀 하더니 아도네 강디 어디 빠칼레디 파라디 파니. 파니 파도이네. 파니 텐션레가누 이마이비마 텐션 레이스나 뮤비기 학장게 쌍그런 것담네 원닝바 타보 원데 야이 텐션 마부디네 아이는 아미 아이 파라담니 하비기 와칼론시 레유 마담들 핵 파트라바 이마싱 파도이네 파로이도리노 파라담니 이제도 매암나 수마이나 거의 오자 호이 매암 다모시 아다이디 아토파 이마 호이 매암가 수마이 흡다나가 락버세 노파 호이 수마이나 이제도 저희 한 하이디 서프라이즈 비 칸마네 아도이서 이마 하이디 이제는 좀 따락따락 레이버 용지다 코이나 라이브 일단 잡에다 사전 바이시수 강백 강다나 그이노는 그런간나 하이와다 그딱도서 깨럽니다 하이버 포토 오이니다나 아이나 하이디 하이 아이니 제도데 하이 제 깨디 깨랑가노 아코이 락티 락가니 아이 깨로이 점나 좀 라이람게 노이 락가니나 하나 파우 피레시 얌 파레나 이제나 부디 하이비바 아도 하나디 파우 피제이 아도 이제 까나까나 락미나도이노 하이브제이 하이덤니코 아이 락가니 당 하이브데도 매암 뿐나 수마이나 이마가 로이나나 이철호이 코이 매암 뿐 락미나 버시다 이제 करी फावी बगे कमाइना फोंदोपी बगे फोंदोपी बगे कतंग थम थाजो देबको मा याव खसे याम हरावे आइसे नाब फरगदो माले फादोइने फरगदो नति फरबनि नि गाइबिमा चाकि दो फरइदोइनो सोना चाले nga oina nga kharba masabu kaido bai faroidorino faro faro ai ngasi se jinami chi gi na sang si bani na tang sam haijabani 하이비요 이제나 조직 님을 레이간스다 와칸 고마 돌람 동마래 거시 이세 고마 능능 고도 마래 아이 세 능비 요저 하이제는 때고 아이 수 마망이 세이도 훨씬 동 레이간스다 होय 아이 넘나란 토마이버 필름들이 세이마 이베시 담으라제네 그노기 거기 아이 무슨게 오티게 장엄다이 감스이다 아하 세이 와간다 아이 오티기 세나고 또 투어 간다 아이 개노 이나 칼리 해다래 아하 이세 메도 이나 칼레 होय 란 이세 메도 빠르나 하야 누면 니니 홈니 아이 시 개노도 집 야링에 만웅 두아 이세 포스나 운니 해다래 아하 만 이세 이세 쇼드는 능 보고 폴 아이 버니나 아이 어디 이세 아마니 이세 이호거도 말래 그동 잡는 거가 이세기 오이나 이세 능 보고 폴프라 이시기 까이르나 누시버거든 생각보다 이 तरमा니 칼이 निजे मते आइदी स्टेज थो इसे सकनिंग मन सीदोरे हाबो 시스티스니 칼이 엄청 넘고 스테이스 어쩌고네 제 어디 미 자니 해나 예게 왜 스테이스네 아도 어디 라이브 오이나 거 미 자니 해나 예게네 타저다가 세 예보세 미 자니가 머리 예게 거미 자니네 스테이스 팜마가 거기 갤러리다 미 자니가 머리세 얌 잉직바 얌 렘바 미oi ngатane ꯀꯩꯝꯇ 이제나 삭바 이사이도 너무 하다나 따라다거든 아도 호렌 헨갈라카니 마싱스 헨갈라카니 시 라이브 기암 사티밤나 시시네 아도나 이제기 아와바수 약당 가우토포이나 이제나 나링의 미kup다 학상다 수마이나 그리고바마 거의 학상 누아이징의 미kup다 수마이나 하이디 학상기 가야니 카나위 마리시다 나바모티 나타버리나 콩기 마리시다 나바니나 이사이 ngangbagi khudongchabdu sum pibirakadra khallaga yambosina wakal sagal piramgadra haina khanjayibako ado karamba isaiga dinganingba phawi bage 아무튼 하죠 이거 시에 중요해요 그러면 여기서 시에 먹지 먹지 taminase 시역이 시에만 또 너무 삭거다 aha sei digi chabu su mari su ya da bana ta bana ko chabu su dum ya noidi no ka nan ko ise yamna chabu su dum ya do ga ne ko gi amu mu kok se mani kokse koi chak ngau bodi makti ngau dre ba koi chik podo mo khang dra ma thong khang dra chak phin ma no he to kwa adu sai gi china khon yang kan ni ye dana adu gi opa khat na ise se amu ko si do ja na mo he khala pa ya adu amuka sidro ja lai ji kok ta sok pa se ni na hai nei dana kwa kok ta sok pa si di brain manung chang dui ni ka ha da nahan ke ki ultrasound adigi yeng bu du di ka sum da sok ke bu di hai ra su amon sum narak podo dagi num nunga laga di
ꯐꯔꯒꯗ꯭ꯔꯥ ꯀꯥꯏ ꯈꯜꯂꯨꯔꯦꯕ ꯁꯤ ꯇꯧꯒꯝꯃꯦ ꯑꯗꯨꯒꯗꯤ ꯍꯦꯛꯇ ꯂꯦꯡꯕ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯕ ꯌꯥꯎꯑꯣꯟꯕꯁꯨ ꯌꯥꯗꯦ ꯍꯧꯒꯠꯄꯁꯨ ꯉꯝꯗꯦ ꯊꯤꯟꯗꯣꯛꯄꯗꯣ ꯂꯣꯏꯅꯃꯛ ꯑꯍꯟꯒ ꯑꯣꯏꯕꯩꯔꯥ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄ ꯆꯍꯤ ꯑꯣꯏꯗꯦ ꯑꯗꯣ ꯏꯆꯦ ꯃꯔꯛꯁꯨ ꯊꯠꯆꯒꯦ ꯏꯆꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯩꯔꯣ ꯈꯪꯗꯦ ꯀꯨꯆꯨ ꯌꯥꯝ ꯁꯦꯡꯗꯣꯛꯑꯦ ꯉꯧꯊꯣꯛꯑꯦ ꯃꯄꯥꯟ ꯊꯣꯛꯇꯕ ꯌꯥꯝ ꯊꯤ ꯐꯖꯊꯣꯛꯑꯦ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯊꯤ ꯍꯦꯟꯒꯠꯂꯦ ꯐꯖꯕ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯣꯉꯥꯡꯀꯥꯟꯗ ꯑꯩ ꯀꯩꯅꯣꯗ ꯍꯪꯖꯒꯦ ꯁꯤꯡꯖꯃꯩ 360ꯗ ꯑꯣꯏꯅ ꯑꯖꯤꯠꯇ ꯑꯣꯏꯅ ꯍꯪꯖꯒꯦ ꯔꯟꯖꯤꯇꯥ ꯃꯇꯨꯡ ꯀꯧꯕꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯦꯡꯉꯤ ꯑꯝꯇ ꯁꯤꯡꯖꯃꯩ 360ꯅ ꯈꯪꯕꯤꯕ꯭ꯔꯥ ꯃꯥꯁꯦ ꯀꯩꯅꯣꯔꯣꯝꯗ ꯃꯌꯨꯝ ꯄꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯪꯉꯦꯅ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯐꯦꯟꯅꯦ ꯔꯖꯤꯇꯥ ꯃꯨꯇꯨꯝ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯪꯖꯩ ꯑꯩꯈꯣꯏꯕꯨ ꯐꯣꯂꯣ ꯇꯧꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏ ꯈꯪꯖꯩꯀꯣ ꯀꯥꯎꯕ ꯂꯩꯇꯦ ꯑꯗꯨꯝ ꯈꯪꯖꯩ ꯏꯁꯩꯁꯨ ꯇꯥꯅꯤꯡꯕꯒꯤ ꯏꯁꯩ ꯇꯥꯅꯤꯡꯕꯒꯤ ꯉꯥꯏꯔꯤ ꯍꯥꯏꯔꯤꯅꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗ ꯃꯤ ꯆꯅꯤ ꯈꯔ ꯍꯦꯟꯕꯗ ꯏꯆꯦ ꯌꯥꯝ ꯆꯤꯡ ꯂꯦꯝꯕ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯏꯆꯦ ꯄꯤ ꯑꯃ ꯇꯩꯊꯣꯛꯄꯤꯌꯨꯁꯦ ꯏꯃꯥꯟ ꯇꯩꯊꯣꯛꯄꯤꯌꯨ ꯆꯥꯏ ꯄꯤ ꯇꯩꯊꯣꯛꯀꯦꯁꯦ ꯏꯃꯥꯅ ꯊꯨꯅ ꯌꯥꯡꯅ ꯐꯕ ꯑꯣꯏꯔꯣꯀꯣ ꯍꯥꯏꯅ ꯏꯆꯦ ꯄ꯭ꯔꯃꯣꯗ ꯗꯦꯕꯤꯅ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯃꯌꯥꯝꯅꯁꯨ ꯏꯆꯦ ꯊꯨꯅ ꯐꯔꯣ ꯉꯥꯛꯇꯅꯤꯀꯣ ꯒꯦꯠ ꯋꯦꯜ ꯁꯨꯟ ꯉꯥꯛꯇꯅꯤ ꯀꯃꯦꯟ ꯏꯔꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯏꯆꯦꯅ ꯁꯛꯄꯤꯅꯤꯡꯉꯤꯕ ꯏꯁꯩꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯇꯥꯖꯅꯤꯡꯉꯤꯀꯣ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯆꯠꯄ ꯃꯇꯝꯗ ꯏꯆꯦ ꯊꯣꯛꯂꯛꯇꯣꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯥꯏꯔ ꯂꯩꯖꯔꯤꯕꯅꯦ ꯏꯆꯦꯒꯤ ꯃꯣꯡ ꯍꯥꯗꯅ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯌꯥꯝ ꯂꯥꯡꯅ ꯈꯠꯅ ꯁꯛꯅꯕ ꯆꯠꯅꯩꯀꯣ ꯇꯧꯕꯇꯕꯨ ꯏꯆꯦꯅ ꯁꯛꯄꯤꯔꯤꯕ ꯈꯨꯠꯁꯛꯁꯤꯗꯤ ꯏꯅꯝꯃ ꯀ꯭ꯂꯤꯞ ꯑꯝꯇ ꯄꯤꯌꯨ ꯑꯗꯣ ꯏꯆꯦꯅ ꯁꯛꯄ ꯈꯨꯠꯁꯛꯁꯤꯗꯤ ꯃꯑꯣꯡ ꯍꯥꯗꯅ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯏꯁꯩ ꯑꯃꯒꯤ ꯃꯒꯨꯟꯁꯦ ꯌꯥꯝꯅ ꯋꯦꯠ ꯄꯤꯔꯒ ꯁꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯄꯥꯝꯅꯔꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯆꯦ ꯂꯛꯁꯃꯤ ꯊꯣꯡꯒ꯭ꯔꯥꯝ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯥꯏꯒꯁꯨ ꯌꯨꯝꯅꯥꯛ ꯃꯥꯟꯅꯖꯔꯤꯕꯅꯤ ꯃꯌꯨꯝ ꯃꯇꯥ ꯑꯣꯏꯔꯝꯕꯗꯨꯕꯨꯗꯤ ꯌꯥꯔꯤ ꯄꯣꯠꯅꯤ ꯆꯠꯂꯒꯦ ꯍꯥꯏꯐꯦꯠ ꯁꯨꯝ ꯉꯪꯕꯗꯨꯅꯤꯗ ꯏꯆꯦꯀꯣ ꯋꯥꯈꯜ ꯑꯋꯥꯕ ꯄꯣꯊꯥꯃꯤꯟꯅꯕ ꯑꯣꯏꯅ ꯌꯥꯕ ꯌꯥꯔꯦ ꯀꯥꯏꯅꯔꯝꯗꯥꯏ ꯅꯨꯡꯁꯤꯕ ꯀꯣꯆꯤ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯈꯨꯝꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯪ ꯇꯠꯇꯅ ꯍꯪꯂꯛꯄ ꯍꯧꯔꯛꯂꯦ ꯇꯠꯇꯅ ꯍꯪꯂꯛꯄ ꯍꯧꯔꯛꯂꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯂꯛꯂꯦ ꯀꯥꯏꯅꯔꯝꯗꯥꯏ ꯅꯨꯡꯁꯤꯕ ꯀꯣꯆꯤ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯈꯨꯋꯥꯝꯇ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯣ ꯏꯆꯦ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏ ꯈꯅꯥꯎꯒꯤ ꯃꯔꯤꯗ ꯅꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯟꯒ ꯀꯩꯁꯨ ꯀꯥꯏꯗ ꯌꯥꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯔꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯑꯃ ꯂꯩꯌꯦ ꯏꯆꯦꯒꯤ ꯅꯥꯆꯣꯝ ꯆꯤꯜꯂꯒ ꯁꯛꯄ ꯏꯁꯩꯗꯨꯅ ꯌꯥꯝ ꯄꯥꯝꯅꯔꯤꯁꯦ ꯍꯥꯏ ꯑꯗꯣ ꯅꯥꯆꯣꯝ ꯂꯩꯕ꯭ꯔꯣ ꯁꯥꯏꯁꯦ ꯔꯦꯗꯤꯃꯦꯗꯇ ꯑꯃ ꯇꯛ ꯂꯥꯎꯅ ꯁꯦꯠꯆꯜꯂꯦ ꯅꯥꯆꯣꯝ ꯂꯩꯇ꯭ꯔꯁꯨ ꯂꯩ ꯑꯁꯥꯠꯄ ꯑꯃ ꯍꯦꯛꯇ ꯂꯩ ꯑꯁꯥꯠꯄ ꯑꯃ ꯍꯦꯛꯇ ꯑꯗꯨ ꯅꯠꯇꯕ ꯑꯗꯨ ꯍꯥꯟꯅꯒꯤ ꯅꯥꯆꯣꯝ ꯂꯩꯕ꯭ꯔꯕ ꯁꯨꯝ ꯏꯆꯦꯒꯤꯗ ꯔꯦꯗꯤꯃꯦꯗꯇ ꯂꯩꯕ꯭ꯔꯕ ꯃꯊꯛꯇ ꯂꯩꯔꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯂꯩ ꯐ꯭ꯔꯦꯁ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯑꯗꯨꯝ ꯁꯨꯃꯥꯡꯗ ꯍꯧꯕ ꯁꯨꯃꯥꯡꯗ ꯁꯅꯥꯔꯩ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯂꯩ ꯑꯃ ꯍꯥꯏꯇꯥꯔꯦ ꯅꯥꯆꯣꯝ ꯍꯥꯏꯔꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯊꯦꯠꯄꯗꯣ ꯐꯖꯒꯗ꯭ꯔꯥ ꯆꯧꯃꯟꯈ꯭ꯔꯦ ꯑꯉꯧꯕꯤ ꯃꯥꯜꯂꯦ ꯃꯌꯦꯛꯇꯣ ꯇꯧꯊꯤ ꯑꯉꯧꯕꯤ ꯃꯥꯜꯂꯅꯤꯗ ꯆꯧꯃꯟꯈ꯭ꯔꯦꯗ ꯆꯥꯎꯋꯦ ꯁꯤ ꯃꯆꯥꯁꯤ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯃꯆꯥꯗ ꯍꯥꯏꯕꯗꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯥꯆꯣꯝ ꯌꯥꯎꯗꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯤ ꯈꯜꯂꯛꯄ꯭ꯔꯥ ꯍꯧꯖꯤꯛꯇ ꯈꯜꯂꯛꯄ꯭ꯔꯥ ꯑꯗꯨꯝ ꯅꯥꯆꯣꯝꯗ ꯊꯦꯠꯄꯅꯦ ꯑꯩꯁꯦ ꯏꯆꯦꯒꯤ ꯌꯦꯠꯇ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝꯁꯤ ꯏꯆꯦꯁꯤ ꯃꯄꯨ ꯄꯥꯜꯂꯦ ꯍꯥꯏꯕꯅꯤꯀꯣ ꯃꯥꯜꯂꯦ. ꯃꯄꯨ ꯄꯥꯜꯂꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕꯤꯒꯅꯨ ꯍꯥꯏꯕꯅꯤ ꯌꯦꯠꯇ ꯆꯤꯜꯂꯤꯕꯁꯦ ꯑꯗꯨꯅ ꯏꯆꯦ ꯃꯌꯥꯝꯒꯤꯁꯨ ꯃꯇꯝ ꯁꯥꯡꯅ ꯊꯧꯒꯜ ꯇꯧꯔꯛꯄꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯤꯀꯨꯞ ꯍꯥꯏꯔꯒꯗꯤ ꯏꯆꯦ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛ ꯍꯟꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨꯁꯤꯅꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤda ꯂꯛꯁꯃꯤ ꯅꯪ ꯀꯌꯥꯝ ꯀꯟꯕꯅꯣ ꯅꯪ ꯀꯌꯥꯝ ꯀꯟꯅ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡꯁꯦ ꯊꯦꯡꯅꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯍꯪꯕꯒꯨꯝ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯑꯍꯤꯡꯗꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯋꯥꯈꯜꯒꯗꯤ ꯈꯜꯂꯤ ꯑꯁ ꯑꯩꯅ ꯈꯜꯂꯤꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯗ꯭ꯔꯥ ꯏꯁꯩ ꯅꯠꯇ꯭ꯔꯁꯨ ꯂꯩꯇꯦꯀꯣ ꯑꯇꯣꯞꯄ ꯐꯃꯨꯡꯁꯤꯗ ꯍꯤꯞꯄꯒ ꯑꯩ ꯈꯣꯡꯁꯤꯅ ꯀꯩꯒꯨꯝꯕ ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯕ ꯑꯗꯨꯗꯤ ꯑꯁ ꯑꯩ ꯏꯁꯩ ꯌꯥꯔꯣꯏꯀꯣ ꯀꯥꯏꯅ ꯁꯨꯝ ꯈꯜꯂꯒ ꯏꯊꯟꯇ ꯄꯀꯥꯞꯇ ꯄꯤꯁꯤ ꯄꯛꯇꯥꯗ ꯇꯥꯔꯛꯄ ꯑꯗꯒꯤꯗꯤ ꯁꯨꯝ ꯏꯁꯩ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯈ꯭ꯔꯒꯗꯤ ꯑꯃꯨꯛꯁꯨ ꯅꯦꯛꯄꯤꯔꯛꯑꯣꯏꯗ꯭ꯔꯥ ꯀꯥꯏꯅꯁꯨ ꯑꯃꯨꯛꯁꯨ ꯈꯜꯂꯦꯕ ꯃꯥꯅꯦ ꯃꯌꯥꯝꯅ ꯀꯥꯎꯊꯣꯛꯄꯤꯈꯤꯗꯣꯏꯅꯤꯀꯣ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯆꯠꯂꯛꯇ꯭ꯔꯒꯗꯤ ꯃꯥꯁꯦ ꯏꯁꯩ ꯁꯛꯄꯗꯣ ꯅꯦꯛꯄꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯀꯥꯞꯇ ꯀꯞꯅꯤꯡꯉꯤ ꯈꯪꯗꯦ ꯑꯗꯨꯝꯕ ꯀꯩꯁꯨ ꯂꯩꯔꯣꯏꯀꯣ ꯏꯆꯦ ꯑꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯏꯆꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯧꯄꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ
ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯄꯥꯎꯗꯝꯖꯒꯦ ꯏꯆꯦ ꯂꯛꯁꯃꯤ ꯏꯁꯩ ꯍꯧꯖꯤꯛ ꯆꯠꯄ ꯉꯝꯂꯤ ꯈꯣꯡ ꯌꯥꯗ꯭ꯔꯒꯁꯨ ꯋꯤꯜ ꯆꯦꯌꯔꯗ ꯑꯗꯨꯝ ꯆꯠꯀꯅꯤ ꯍꯥꯏꯍꯧꯋꯤ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯁꯥꯠꯂꯒꯁꯨ ꯍꯤꯗ ꯂꯥꯜꯂꯒ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯋꯤ ꯍꯥꯏꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯗꯨꯅ ꯏꯁꯩ ꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯏꯆꯦꯕꯨ ꯍꯧꯖꯤꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯅ ꯃꯤꯔꯥꯏꯕꯤꯒꯅꯨ ꯊꯨꯅ ꯌꯥꯡꯅ ꯕꯥꯇꯣꯟ ꯇꯧꯕꯤꯔꯛꯎ ꯏꯆꯦ ꯆꯦꯜꯂꯛꯀꯅꯤ ꯁꯤꯒꯤ ꯋꯥꯐꯝꯁꯤꯃꯅꯦ ꯑꯗꯣ ꯏꯆꯦꯅꯁꯨ ꯏꯆꯦ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯑꯗꯨꯝ ꯏꯁꯩ ꯁꯛꯄꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯔꯤꯕꯅꯤ나 ꯍꯥꯏꯗꯤ ꯈꯅꯥꯎꯒꯤ ꯃꯔꯤꯗ ꯊꯣꯝꯖꯤꯟꯈꯤꯕ ꯂꯩꯇꯕꯅꯤ나 이사기 와디 좀 mapung phana satpa ngamli sakpa su ngamli ko aduga hena nungaijabadi ichese yum manungda sum leibagi numit humni marini sum lengna lerpagi kuchu hana de hena sengdoe powder thadrasu makeup tawdrasu isai chapa yarani sigi plus point ama leire makeup ta set yam thada ino pidia ise ke da su dum yai na choma mata khachalaga dum okay tare sigi plus point ama leire ana organizer na sel yamna haidi kana gumbai che nupi sa sakpi haji ke bada sel yam thadai ko iche de ke bada sel thada roi dam na moina sel yam pibi roi nung si da ko bi ko maru ne haiba sel ngata gi sunati ko iche khoina thabak tawri se ima ko ado ga si umang da ai sel mantik ngadi adu yam nusi be area ai asidi adu asingba mantik ngadi haibadi atamgi magundo adu makhoina ne akoi gi do khangbi ga daba akoi si senior oire Hujikandi angang singsiga ko ga yeng na bada angang duda wari boboko akoi thamoi da de nungai je de haibadi haide auji phawga lakpani na mayam pamnari bangang sing duda lising mari happy ba pedana ahum adum pi ba yawe haba ko adu adum khangdi khangjai ba ko ai khoi na khalle o adubu sinbiri ba organizer singduna afawba mi singduga khoi khena ba thambiri ne ba adubu angang singduna khangpu mi kuptadi akoi bo moina usiloi doi ne ba simagi ama nungai ta bamdi thamoi da phaw adubu makhoi su makhoi na de haibam thokpa ne ba ko akoi de aduna ta de lodi hairi ba moi de ko adubu akoi su akoi sin ne pir oi dra ba su wajai ba iche sing alingai matam da iche adumaina muk pasu kasu leiram moi simak pidragadi haiba posi kasu leiram moi ba aduna adum chachara iba se adum nuksibidana mayam gi se bani na lakpane haibadi akoi na paisa do yam na mine yam thodo hendo na yam pambi bo oi banate khara gara adum nuksibi bo oi bagi chachari ne ba aduna akoi na mumu raga mone laktradi ko koi di paisa gi wa naja de ba lakpiri ba do gi bhara akoi na gari tonga ga lai thau do bu kitang manjaladi mayam gi seba do tawjage sidri bok tawjage ga thokchara ine ba iseng seng nei che chara hela su mayam mirak tak til lagadi chak lam ba kawi hairi ba ko sigi line se artist se di ko sakken tholok ne ba sakjage na lak charam ne sakning idana ko mane che do wabudi wabirangani che hojiki handaki ningol sakhob gi am special oina koi aina su feel tawjaba iche na su mitu da soidana thawal tawbigani haina su sum khanjaba hai tare aduisu iche ngasigi tangkak sigi sum mayam su comment sum irak paduni ko iche na su isai sak matam da iche awaba kawi ko sikida mati mati kawi ko amu hena kauna ba kanagi thongjilda haibadu mati tangang biram ba yabra sini matem sakke wadi wa mati tangang ga se kanagi thongjinda bu lipluni ningol oibi unsina palim pan thau nonga khaga kanai ma famda bu oi naruni nong ma phado chachaning ba ipam lamdam nung shiva kanagi thongjinda bu lipluni ningol oibi unsina samnu siba mai ni ko ningol oibi singna maroi na iche yumda ima pabungna leitraba matamda aduga ibung ipana ꯑꯩꯈꯣꯏꯕꯨ ꯆꯥꯛꯀꯧꯕꯤꯅꯤ ꯍꯥꯏꯕꯒꯤ ꯀꯅꯥꯒꯨꯝꯕ ꯂꯩꯇꯕ ꯑꯣꯔ ꯂꯩꯔꯝ ꯇꯥꯔꯁꯨ ꯂꯩꯈꯤꯗꯕꯒꯨꯝꯕ ꯊꯣꯛꯄ ꯑꯗꯨꯝꯕ ꯀꯦꯁ ꯌꯥꯝꯅ ꯇ꯭ꯔꯦꯖꯤꯛ ꯑꯣꯏꯕ ꯅꯤꯉꯣꯜꯁꯤꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯅꯤꯉꯣꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯏꯕ ꯅꯤꯉꯣꯜꯁꯤꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯁꯤꯗ ꯆꯥꯛꯀꯧꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯃꯤꯀꯨꯞꯁꯤꯗ ꯄꯥꯟꯕ ꯌꯥꯕ ꯑꯦꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯟꯕ ꯌꯥꯕ ꯃꯌꯦꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯦ ꯑꯩꯁꯨ ꯐꯤꯜ ꯇꯧꯖꯩꯀꯣ ꯏꯆꯦ ꯏꯁꯩꯁꯤꯒꯤ ꯃꯌꯦꯛꯁꯦ ꯐꯤꯜ ꯇꯧꯏ ꯑꯗꯣ ꯏꯆꯦ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯏꯁꯩ ꯁꯛꯄ ꯍꯥꯏꯁꯤꯁꯨ ꯏꯆꯦꯒꯤꯗꯤ ꯄꯨꯟꯁꯤꯗ ꯁꯤꯒꯤ ꯏꯁꯩꯁꯤꯅ ꯍꯛꯑꯒ ꯂꯩꯈ꯭ꯔꯕꯅꯤꯅ ꯁꯤꯒꯤ ꯏꯁꯩꯁꯤꯃꯁꯨ ꯑꯗꯨꯝ ꯈꯨꯗꯣꯜ ꯇꯝꯕꯤꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯏꯆꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯗ ꯁꯛꯄꯗ ꯏꯁꯥꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜꯗꯨꯒ
ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯁꯤꯖꯟꯗ ꯁꯛꯄꯒ ꯈꯤꯇꯪꯗꯤ ꯈꯦꯠꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯐꯤꯜ ꯇꯧꯖꯩꯀꯣ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯏꯆꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯊꯧꯒꯜ ꯇꯧꯈꯤꯕ ꯃꯇꯝꯗ ꯏꯆꯦ ꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒꯗꯤ ꯇꯥꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯀꯔꯝꯕ ꯃꯣꯃꯦꯟꯇꯒꯗꯤ ꯏꯆꯦ ꯌꯥꯝꯅ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯑꯋꯥꯕ ꯄꯤꯈꯤꯕ ꯏꯁꯩꯁꯤꯒꯤ ꯃꯌꯦꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯄꯤꯕ ꯀꯔꯝ ꯀꯥꯟꯗꯒꯗꯤ ꯌꯥꯎꯏ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯑꯗꯨꯝ ꯅꯣꯛ ꯏꯁꯩ ꯁꯛꯇ꯭ꯔꯥ ꯅꯣꯛꯑꯒ ꯑꯗꯨꯝ ꯁꯛꯄꯁꯤꯗ ꯃꯁꯤꯒꯤ ꯏꯁꯩꯁꯦ ꯀꯣꯏ ꯁꯛꯂꯛꯄꯗ ꯅꯣꯛꯎ ꯌꯥꯗꯦ ꯏꯁꯥꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯏꯄꯥꯁꯨ ꯂꯩꯔꯛꯇꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯃꯤꯠꯇꯁꯨ ꯁꯨꯝ ꯎꯔꯛꯑꯒ ꯁ꯭ꯇꯦꯖꯇ ꯃꯈꯣꯟ ꯊꯣꯛꯅ ꯊꯣꯛꯑ ꯀꯞꯄꯨꯕꯗꯤ ꯌꯥꯗꯕꯅꯤ나 ꯈꯣꯟꯊꯣꯛꯇꯨꯅ ꯑꯗꯨꯝ ꯀꯞꯅꯤꯡꯉꯛꯄ ꯋꯥꯍꯩꯗꯤ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯀꯞꯅꯤꯡꯗꯤ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯁꯛꯄꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯩ ꯁꯛꯑꯣꯗꯤ ꯍꯥꯏꯕ ꯊꯃꯣꯏꯗꯗꯤ ꯑꯗꯨꯝ ꯏꯃꯥ ꯏꯄꯥ ꯂꯩꯇꯕ ꯏꯕꯨꯡ ꯏꯄꯥ ꯂꯩꯔꯛꯇꯕꯗꯣ ꯁꯤꯈ꯭ꯔꯕ ꯂꯣꯟꯕ ꯑꯩꯁꯨ ꯏꯆꯦꯒꯤꯁꯨ ꯂꯣꯏꯅ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯗꯗꯥ ꯂꯩꯈꯤꯗ꯭रे ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯂꯩꯈꯤꯗ꯭रे ꯍꯤꯔꯥꯃꯇꯤ ꯊꯣꯡꯒ꯭ꯔꯥꯝ ꯍꯤꯔꯥꯃꯇꯤꯗꯣ ꯑꯗꯨꯏ ꯃꯄꯥꯁꯦ ꯑꯩꯈꯣꯏ ꯗꯗꯥꯅꯦꯕ ꯃꯥꯒꯤ ꯃꯄꯥꯁꯤꯁꯨ ꯂꯩꯈꯤꯗ꯭रेꯕ ꯏꯕꯨꯡꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨ ꯁꯨꯝ ꯈꯟꯖꯤꯜꯂꯒꯁꯨ ꯑꯗꯨꯝ ꯀꯞꯅꯤꯡꯉꯦ ꯌꯥꯗꯦ ꯑꯗꯣ ꯏꯆꯦ ꯍꯧꯖꯤꯛꯁꯦ ꯆꯥꯛꯀꯧꯕ ꯃꯌꯥ ꯌꯧꯔꯛꯄꯁꯤꯗ ꯏꯆꯦꯒꯤꯗꯃꯛꯇꯗꯤ ꯆꯥꯛꯀꯧꯕꯤꯅꯕ ꯂꯩꯇꯕ ꯃꯌꯦꯛꯁꯤꯒ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯦꯛꯁꯦ ꯏꯆꯦꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯁꯦꯡꯕ ꯄꯥꯟꯁꯤꯜꯂꯒ ꯆꯞ ꯆꯥꯕ ꯃꯑꯣꯡꯗ ꯇꯥꯈ꯭ꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯏꯟꯁꯤꯗꯦꯟꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯃꯊꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯦꯛꯁꯦ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯄ ꯏꯁꯩꯔ ꯀꯃꯥꯏꯅ ꯇꯧꯏ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯌꯦꯛꯁꯦ ꯀꯅꯥꯅ ꯏꯕꯤꯕꯅꯣ ꯏꯆꯦ ꯑꯦꯂꯥꯡꯕ ꯃꯤꯅꯥꯎꯆꯥꯅ ꯏꯆꯦꯅ ꯍꯥꯏꯔ ꯃꯇꯨꯡꯗ ꯏꯕ꯭ꯔꯥꯕ ꯅꯠꯇꯦ ꯃꯥꯅ ꯑꯗꯨꯝ ꯄꯤꯔꯛꯄꯅꯦ ꯏꯆꯦꯒꯤ ꯂꯥꯏꯐꯇ ꯄꯥꯟꯁꯤꯟꯕ꯭ꯔꯥꯕ ꯃꯥꯅ ꯁꯤ ꯏꯁꯩ ꯈꯪꯗꯦ ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯟꯅꯅ ꯊꯣꯛꯏꯁꯦ ꯀꯃꯥꯏꯅꯅꯣ ꯃꯥꯅ ꯁꯤꯅꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯥꯁꯨ ꯅꯤꯉꯣꯜꯁꯨ ꯃꯥꯁꯨ ꯑꯥꯔꯇꯤꯁ ꯅꯩꯅꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯏꯆꯦꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯅ ꯑꯗꯨꯒ ꯁꯥꯒꯠꯂꯝꯗꯧ ꯃꯥꯜꯂꯤꯀꯣ ꯑꯣꯏꯔꯝꯗꯧꯁꯨ ꯃꯥꯜꯂꯦ ꯑꯗꯨ ꯏꯁꯩ ꯃꯌꯦꯛ ꯍꯥꯏꯁꯤꯗꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯊꯣꯛꯏꯗꯅ ꯁꯦ ꯈꯔꯗ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯊꯣꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨ ꯃꯥꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨ ꯑꯩꯒꯤ ꯆꯥꯛꯀꯧꯕꯤꯅꯕ ꯂꯩꯇ꯭ꯔꯁꯨ ꯑꯥꯔꯕꯤꯟꯒꯤ ꯕꯕꯥꯁꯦ ꯁꯤꯅꯁꯨ ꯆꯥꯛꯀꯧꯕꯤ ꯑꯗꯒꯤ ꯁꯤꯗ ꯅꯣꯡꯃꯩꯕꯨꯡꯗꯒꯤ ꯗꯗꯥ ꯅꯕꯟ ꯑꯃ ꯂꯩ ꯃꯥꯁꯨ ꯑꯗꯨꯝ ꯀꯧꯕꯤꯌꯦ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯀꯧꯕꯤꯕ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯀꯧꯒꯦꯅ ꯑꯗꯒꯤ ꯌꯨꯝꯗ ꯏꯌꯥ ꯅꯨꯄꯥꯅꯕꯨꯗꯤ ꯀꯧꯏꯀꯣ ꯑꯗꯨꯁꯨ ꯁꯨꯝ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯤꯉꯣꯜ ꯂꯩꯔꯕꯅꯦ ꯏꯆꯥ ꯅꯤꯉꯣꯜ ꯑꯣꯏꯅ ꯀꯧꯔꯅꯤ ꯅꯣꯏꯅꯦ ꯑꯌꯨꯝ ꯄꯥꯟꯕ ꯌꯥꯎꯔꯕꯅꯤꯅ ꯃꯥꯅꯦ ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯥꯡ ꯑꯣꯏꯔꯦ ꯑꯗꯨꯒ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯃꯇꯥꯡꯗꯣ ꯈꯔ ꯃꯟꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯁꯣꯔꯣꯖꯤꯅ ꯆꯥꯛꯀꯧꯕ ꯆꯠꯂꯤꯕꯣ ꯍꯧꯖꯤꯛꯀꯥꯟꯕꯣ 이bungo 이마 와하기 닝올 하이버시기 아한 로이게라 앙앙 로이게라 닝올 사고고 하는 마tam시데디 아한니 또 오게 앙앙니 디고 하비 야분나 데고 아한 로이바 이마기 사히 야마바 마tam시데스네야 ꯍꯣꯏ 사이 사는 사키바 이사이도 아하 아한 로이지 닝올 하이버시디 마마마 빠는 레인 헤인 마이제디 와칸도 아하 이마드 시즌다 아이슈 아한 로이에 이마 이빠 레이드레 아도라가주 시디 앙앙기 아한기 와 레이티 mayekse tabada dum naye ꯂꯧꯊꯣꯛꯇꯣꯏꯅꯤꯅꯦ ꯊꯣꯛꯀꯗꯣꯏꯅꯤ ꯏꯃꯥꯁꯨ ꯆꯩꯁꯨ ꯁꯨꯔꯁꯨ ꯁꯨꯅ ꯏꯃꯥ ꯕꯥꯖꯤ ꯂꯩꯈꯤꯗꯕ ꯇꯥꯔꯒꯁꯨ ꯆꯪꯈꯤꯕꯗ ꯏꯃꯥꯅ ꯏꯄꯥꯅ ꯑꯩꯈꯣꯏꯅ ꯆꯦꯟꯁꯨ ꯁꯥꯡꯅꯔꯛꯄ ꯊꯣꯡꯒꯥꯟꯗ ꯀꯣꯟꯗꯣꯡꯗ ꯆꯪꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ 이마다수 파워에 뭐 함브라 아한나 짠나디 아가나 짠나디 마땀시 여러분 마땀다네 짤라시 미는 카피세 아슴만에 아할로를 바 이마기 파모이다 싹싹 파워 안간게 한기 와래 이마 스마이 똑시 아코기 이제세 하라홀로시 하이 락거니나 하라오버기 모멘트 부살라시고 ngapu디 kaminare ado iche isai mayekta sum pugi bai tare ado iche hojik wa targasu mayam leiri lebak mayam leiri isai isai mafamda adom ichebu nuksibidana akoina su baton tobiro iche na su chatpa ngamna ba honari na kanna akoina su haijare ko aduga laklibu tangkun si yam critical loiba numit ni o doctor na kari hayak tino khangde hai tare ado isor su khurumina si iche aduga doctor na pirakpa si hidak se chaw ko lo hairam gani soidana hidak sing matam chan chabiba aduga thuna yang phagat piraga aikoi iche mayam gi marakta muktin bangam na ko namina ba hoisum tidit lim ni ko akoi laksai se mayam tin bagi part amani ko iche mayam tin ba mafam da akoi leibi ba mipung khudi makoi na su yam chaw na phida kallaga leijabane singi metric si se ado iche gi su part amani khalaga koi na ngasi akoi oza osi maira hoi taw koi matam khai dokjaraga iche gi damak ta koi nong marak sida ising marak se chenjara iseni ado iche yam kui su kui na thaba su iche se mangini nam pakhacha hai tare iche liengbiri ba miyam da hai tare iche gi mai kai dagi hoi mayam na budi thuna pharo get well sun mayam ibire ko iche gi mai kai dagi thamoi dai thorok wafam amani dang thambiyo duga live selo chalase Season 360 chibu yang biri ba pamna ma ipong no khurumjari mayam na ne pharo habdai phajarage mayam ge seba tawjage panopa ajit pu mayam nung sibiyo lakpiri ba khodi akse thamoi seng na ina sorgi mafam da punsi sang no
ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯗꯨꯒ ꯑꯣꯖꯥ ꯑꯣꯁꯤ ꯃꯌꯥꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯗꯣ ꯑꯣꯖꯥ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯏꯆꯦ ꯊꯧꯕꯨꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯀꯣ ꯊꯨꯅ ꯅꯥ ꯐꯕꯤꯔꯣ ꯍꯥꯏꯕ ꯑꯄꯨꯟꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯆꯦꯒꯤ ꯏꯁꯣꯏꯕꯤꯕ ꯃꯄꯨꯡ ꯃꯐꯝꯗ ꯊꯧꯅꯤꯖꯕ ꯍꯥꯏꯇꯥꯔꯦ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯂꯥꯏꯞ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯅꯁꯨ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ ꯏꯆꯦ ꯊꯣꯡꯔꯥꯝ ꯂꯛꯁꯃꯤ ꯊꯨꯅ ꯌꯥꯡꯅ ꯑꯩꯈꯣꯏꯒꯤ ꯐꯒꯠꯄꯤꯗꯨꯅ ꯃꯌꯥꯝꯒꯤ ꯃꯤꯔꯛ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯕ ꯉꯝꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯇꯤꯟꯕ ꯍꯥꯏꯗꯤ ꯔꯤꯀꯕꯔꯤ ꯈꯛꯇꯪ ꯇꯞꯄꯤ ꯍꯥꯏꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯋꯤꯜ ꯆꯦꯌꯔ ꯑꯁꯤꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯂꯥꯏꯕ ꯑꯁꯤ ꯇꯦꯟꯁꯤꯟꯖꯔꯤ ꯏꯆꯦ ꯈꯨꯔꯨꯝꯃꯤꯟꯅꯁꯤ